Online Manipur gi numidangi pau miyeng tabiriba pumnamakpu thoilaisamna khurumjari. Kanglaipa punma kholauge update gi lakhocharake Myanmar military na drone bombing tawbada PDF ki leader ama yauna makhoi tara laikhidre mafamna Injao village Luanglon township Dawei district AR border da Kuki militant tara Hatkhibadu BRTF ta border fencing khaba yaroi haina athingba pibagi oiramlei Thasigi Taraga Marida Indo Myanmar border ki Technopal district ki Manung Chanba New Samtal ki border pillar number 62 Mayada Assam Rifles na Myanmar da based over Kuki militant Tara Hatkhibadu militant sing aduna Ministry of Home Affairs ki makhada Hauzik BRTF na border fencing khaba ki thabok chathariba adu da ayat pathingba pibagi ni hairi Central Security Agency ki official amana phongdo khibada Assam Rifles na kaptuna hatkraba Kuki militant sing adu Myanmar da Hauzik military junta gi mathakta lan horiba pro democracy leader Aung San Suu Kyi ga sarkar paiminaramba aduga hojikna government in exile oina leriba National Unity Government gi arm wing ama oriba PDF ki kangbu singni hariba PDF ki kangbu sing asina ain kaina Indo Myanmar border gi Manipur rom thangba sarukta changsilaklaga hojik BRTF na border fencing khaba gi thabak chathariba du lepkadabani Haina thingba pina bahonaraki hariba thawong sing adu intelligence ki maikaidagi chapchana fangbadagi Assam Rifles ki kangbu sing aduna PDF ki kangbu sing aduna changsilaklaga leriba New Samtal khulgi manung hanjilaga leriba jaga adu koisilaga thamki thawdo aduda militant sing adugi maikaidagi nongmai kapthorakpadagi Assam Rifles na handuna kapadagi PDF ki cadre sing adu leikidabani militant sing asidagi AK-47 gi rifle turret RPG launcher ama M4 rifle ama single barrel mari yauna atai polam kaya recover tawki aduga leikhidraba PDF ki cadre sing aduna mirot oina leiriba National Unity Government gi official singda India manungi thabakta amuk hana khut thingjilaktana warning piraba matungda khusinakre hairi panba yabadi Myanmar ga lonariba Manipur gi border gi saruk asi punna kilometer 439 ni loinana India government gi maikaidagi Myanmar da Manipur da mitop changsilakpa thingna ba hojik border fencing khawagi thabak chathariba sida Kuki Naga amasung Mizo gi organization kaya masigi mayokta leiribani Illegal immigrant ki matangda MHA gi directive aramba tengol na support tawi Bharat Sarkar gi Ministry of Home Affairs na handak dalaiba asigi state sing amasung union territory sing da Bangladesh amasung Myanmar da gi lakhiba illegal immigrant sing detect tawba identify tawba amasung illegal immigrant oina khallaba mioi sing adu maram dahalan khina bagi sakti pirakhiba adu aramba tengol na su support tawi hairi aramba tengol gi cherol amana hairi bana Ministry of Home Affairs ki maikai dagi numit kunthra ni gi manungda illegal immigrant ni chingna basingna adu verify tawnaba khangankhiba adu laiba asigi security amasung Manipur gi feature asi safeguard tawnaba yamna maroiba khongthang amani aramba chengol gi maikaidagi hana su Manipur gi governor da state asida NRC chana hanaba memorandum pisinduna taksin ba laikhrabani Bangladesh amasung Myanmar dagi ain kaina changlaklaga laiba asida leishin ba haibasi icham chamba administrative challenge amanate masina ikhoi gi society asida khudongthiba kaya mayokna halakani hairi Nan Manipuri ani Fajilure thamlamba mioi mari khulaiga konana fagatpaga loinana makhoina fajiluba mioi ani su kanba ngamkhre networking business ka mari lenana Delhi amadi Jaipur dagi Manipur da training pinabagi damak lakhiba Nan Manipuri ani Fajilure thamlamba matung thadongmal oina sel demand tawbada mapung oina chenaba mioi mari police na chathakiba operation da license gun yauna Polam kaya ga loinana fagat pangamkre loinana makhoina Fajilure thamlamba mioi ani tekta kaidana kanba ngamle hairi pau sina hai akangnaba pau ama fangbadagi Manipur police ki kangbuna tha sigi taraga nipan amadi taraga mafalda Imphal West ki Himalayan Tal naka manakta Thibahumbagi thabok chathaba matamda mioi mari adu fagat pangamkhibani faraba mioi mari adu ngairangbamdagi thangjam lemba sing kunga taret thamna pokpi mayai lekai dagi hojikna lamsangi kachi khul mamang lekai da leiba Laishram Hillary Mitei kuntraga manga Narem thong takhilambam lekai dagi huirem Anand Singh nifuga mari amadi Langol Type 2 dagi nahakpam Naresh Singh kunga nipan kawi makhoi dagi .32 gi pistol ama magazine ama kapi yariba maru manga license gun ani pocket knife ama mobile handset ani four-wheeler car ama fagat kibagal doina makhoina Fajilure thamlamba Nan Manipuri ani adu kanba ngamkhibani hairi COVID-19 dagi hena sathiba JN1 India da yaurakre Mumbai da anoba laichot asigi case ani ga 83 thengnakre ani sikre COVID-19 gi laichot asi malem da muthatuna laichot asigi vaccine puthokraba matung khwaidagi nauna COVID-19 gi laichot asi dagi hena sathiba JN1 variant laichot asi India da yaurakre agency gi pau amada khwaidagi nauna sathiraba JN1 laichot asina Mumbai da mioi chani ga 58 naba thengnakibaga loinana mioi ani leikhidre loinana Maharashtra da tha asigi taraga nithoi faubada anoba case humpuga mapan thengnakibaga loinana hojik faubada case nifuga mari da hengalakre loinana Tamil Nadu da su laichot asina naba mioi kuntraga mari sukre hairi COVID-19 JN1
Revifen Simpom asi Malemgi tongan tongan mafamsing haibadi Singapore, Hong Kong na chingba leibaksingbdadi laichut asina paksana sandoraktuna hauzik aruba fibamda mayoknari. Khwaidagi nauna Tamil Naduda miyoi 39, Karnataka da miyoi 9, Gujarat da 3, Delhi da 3 amasung Haryana, Rajasthan amadi Sikkim da su miyoi amamam laichut asina naba thengnakhre hairi. COVID-19 gi matungda nauna sandorakliba yamna sathiba JN1 variant asi India pumbada sandorakpa yabagi akiba leibana Ministry of Health and Family Welfare na Union Territory amasung state singda laichut asidagi ngakthokpa yaba section tharang sing lokhatnaba mari leinaba official singda khangankre haidi. Anti-national oiba thawong chathariba Maha Regiment gi mathakta inquiry committee semduna thijingadabani Maheshwar. Anti-national oiba thawong chathariba Maha Regiment ki mathakta inquiry committee semduna thubada thijingadabani haina RPIA Manipur State Unit ki President Maheshwar Thaunawjamna haikre ngasi Kaisampata leiba RPIA gi office ta paumisinga unaba amada Maheshwar Thaunawjamna wafam asi fongdoladuna makatana haikibada ngasi dagi hauduna state lenga ki tourism department na sinduna Ukhrul da pangthokadaba manga suba Sire Lily Festival haudokpagi thoram coverage tawba chatpa DIPR gi staff sing amasung tongan ba media farm singi paumi sing yawba gari amabu Imphal Ukhrul lambi gi Gwaldabi hairiba mafam aduda duty tawduna leiramba Maha Regiment ki kangbuna khamduna detain tawduna thamba makoina tongliba Manipur State Transport ki bus aduda Manipur haina thariba wahi adu muthatlu haiba khak natana number plate ta MN thariba adu sumuthat trabadi chatpa yaroi hairakiba wahi adu anti-national oiba wahi ni. Isagi iramdamda chatpa matamda center lenga ki saruk ama oina military force na kari maramgi state asigi manungda state asigi maming sijinaba yadribano thaudo adu Manipur thugaiba pamliba miyoi singna punduna makoi masel lautuna duna chathaba thawongla haibadu higher committee na inquiry committee ama famduna athuba matamda thijinbiu madu natrabadi political party ki khenaba thamdana Manipuri ama oina Maha Regiment na chatharakiba thawong sing asida haujik leiriba government asi makhata na thajaningai oidre haiba wafam su phongdokhi. Sire Lily Festival ki pau lobo chatkiba paumi singbo Jar Regiment ki kangbu singna changhankidaba thawongbu yaningdaba phongdoktuna governor da memorandum pisinkhre hayeng paumi sing mathau leptuna general body mifam pangthokadauri. Ngasi Sire Lily Festival 2025 haudokpagi pau loduna miyamda festival adugi I pau khanganabagi pandamda ngasi ayuk Manipur lenga ki I pau gi loisang oriba DIPR na sinduna Manipur State Transport ki bus ta Imphal dagi Ukhrul tamna chatkiba du Gwaltabi checkpost manakta mafam aduda ngak senbagi thabak tawduna leiramba Maha Regiment ki kangbuna paumi singna tongliba bus aduda Manipur thai chatpa yaroi haiduna athingba pirakhibagi thawong yaningdaba phongdoktuna ngasi nungthil Manipur Press Club ta All Manipur Working Journalist Union Amju amadi Editor Guilds Manipur EGM na punna sinuna pangthokre loinana mifam aduna yamna kumna khanaraba matungda warif nipan lawki ngasigi mifam aduna lawkiba warif nipan adudi paumi singna hayeng May 18 masagi mathau thadokhtuna pen down strike changchingani kariguma matik chaba solution puraktrabadi strike asi makhata na sangtharakpa yai ani suba warepta Manipur State Government ka mari leinaba pau amadi state force amadi Manipur da leiriba central force singa mari leinaba pau sing boycott tawba ahum subada Ukhrul da pangthokliba Sire Lily Festival gi pau lobo chatkiba paumi sing lambi da thingba piduna changhan khidaba thodok singi matangda inquiry tawduna masida chenaba sing thidokadabani. Mari suba warepta Sire Lily Festival sinbada hakthengna na yawba amadi mari leinaba government ki official sing mathau ningthina pangthoktabagi damak penalize tawgadabani. Manga suba warepta ngasigi thodok thokfam aduda tariba amadi mafam adugi personnel in charge ki mathakta government na action lawgadabani. Taruk suba warepta DIPR na mari leinaba stakeholder singda ningthina wari sanaduna thokhiba pamdaba thawdo asi matungda thoktanaba honagadabani. Tare suba warepta ngasigi thawdo asiga mari leinana hayeng May 18 gi ayuk pung 12 taba matamda Amju amadi EGM gi oiba emergency general body meeting ama Manipur Press Club ta pangthoktuna thawdo asigi matangda wa khanagani loinana nipan suba warepta protest rally tawduna Manipur governor da memorandum pisinba haibasini. Ngasi Amju amasung EGM anigi apunba mifam na lawkiba warep sing asi yauna memorandum asi paumi sing na nong marakta governor banglo tamna rally chatuna governor da pisinki. Manipur thaba gari tongduna paumi sing na Ukhrul da changba yaroi haina Maha Regiment gi kangbuna thingba pirakpadagi paumi sing halakre. Manipur gi governor Joy Kumar Bala na thoiba mitungnen oiduna ngasi Manipur lenga ki tourism loisang na mapung oiba thaudang lawduna ngasi dagi Ukhrul town da haudokadaba Sire Lily Festival 2025 ki pau lawnabagi damang Imphal dagi Ukhrul tamna chatkiba lamdam asigi paumi singna tongna chatkiba Manipur State Transport ki bus Ukhrul da changba yaroi haina security force ki kangbuna athingba pibadagi lambi dagi khongna halakre.
Ngasidagi hauduna tha asigi kunga mari fauba Ukhrul townda pangthokadawriba Sire Lily Festival ngasi Manipurgi Governor Ajoy Kumar Balana thoiba mithunglen oiduna haudokadabani thoram adugi paw lawduna laibak miyamda khanganabagi pandamda Manipur lengaki Directorate of Information and Public Relation DIPR na achouba thodang lawduna ngasi ayuklamda masigi tongan-tonganba media housingdagi pawmi kunga manga romdi DIPR dagi Manipur State Transport ki bus tongduna Ukhrul tamna chatki ayupung nipan rom tarakpa matamda yangang pokpi manakta Gwaltabi checkpost mapayorokpa matamda mafam aduda ngak senbagi thabak togduna leiramba Maha Regiment ki kangbuna pawmi singna tongliba bus adubu khamki hairi matam aduda bus aduda tongliba pawmi singna ikhoi pawmi ngaktani Ukhrul da Sire Lily Festival ki paw lobo chatkadabani haina phongdoki maduda Maha Regiment ki maikaidagi Manipur State Transport haina thaba bus asi Ukhrul da changba yaroi Manipur State Transport haina thariba simuthat laga chatpa yagani haina khangalakpadagi pawmi singna angauba machugi chena bus aduda Manipur State Transport haina thariba adu khumjinbagi thabak chathanaba honaki madu phawbada Maha Regiment gi maikaidagi chatpa yani amadi yaroi haiba wafam tasengna phongdorakhide tanja aduda Manipur Police ki team ama mafam aduda lakpadagi Maha Regiment gi kangbu aduga Manipur Police ki team aduga wari sanabaga loinana pawmi sing Ukhrul da changhandanaba wafam thamki madu phawba Maha Regiment gi kangbuna changba yaroi haina thingba thamki hairi tanja aduda Manipur Police ki maikaidagi pawmi singna Ukhrul da changnabagi dama atopa bus ama sinnaba thaurang tawre haiba wafam phongdoki adubu Maha Regiment gi thawong adu yaningdaba phongdoktuna pawmi singna mafam adudagi khongna yangang pokpi phawba laki makha tabada lambida lakpa gari singi mateng lauraga Manipur Press Club tamna pawmi sing halaki hairi paw sina makha taribadi pawmi singna Manipur Press Club ta pallaba matungda All Manipur Working Journalists Union amju na sinduna hiramasigi matangda mifam ama pangthoki mifam duda lawkiba waref ki matung inna